waithou waithouꯗꯒꯤ ꯂꯩꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯀꯣꯡꯒ꯭ꯔꯦꯡꯗꯤ ꯑꯆꯧ ꯑꯆꯧꯕ ꯉꯥꯛꯇ ꯈꯜꯂꯛꯄꯅꯦꯕ ꯃꯆꯥ ꯃꯆꯥꯗꯨꯗꯤ ꯋꯦꯠꯇꯁꯨ ꯆꯠꯈꯤꯅꯤ ꯃꯅꯨꯡꯗꯨꯁꯨ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯔꯝꯃꯣꯏ ꯃꯌꯥꯝ ꯊꯟꯗꯦꯅ ꯆꯠꯄꯅꯦꯕ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯐꯨꯠꯄꯤꯔꯅꯤ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯂꯩꯕꯥꯛꯇ ꯇꯥꯕꯅꯤꯅꯕ ꯄꯨꯈ꯭ꯔꯤ ꯇꯨꯔꯦꯜꯗ ꯇꯥꯕꯅꯤꯅ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯐꯨꯠꯅꯅꯕ ꯇꯌꯥꯔꯤ ꯇꯧꯔꯅꯤ इसी हापचल्ले इंडक्शन थागले सौरपगासी जार से फरे चेरीने ऑनलाइन लिगने लिगीसे फै अखोई मई डाइपरने सीजे लानी खंगदना मंगा स्वादी लेसल्ले नोंगालग लाए पुलप पुलप चेंबसीना फै फनाम कुइनदी चलेब इंश्योर लाए ऑफर लेकान चेरीने सिगी मोइना स्कैन QR कोड का हापसे अस कहीं काना देंगो अजे अखोई मागी जे खितंग वालादी बॉक्स हम खतंग गाइरादी साजे लै यादेबा खराम लेरदी वखन जे खरा नुंगाय सौदी सौगले मया का थोरे लोइन हो मा निकम दानी ने इंगमनी ने पुरा ते सौगलो यादे माना बुरुंग बुरुंग सौबदो सौदेरागदी लोइने ब कनो तोरकनी ब काथोरकनी मखा मखा ताबदी लोइन काथोर अरे इंगना तोनी अꯩꯅ ꯍꯥꯏꯗꯤ ꯀꯥꯊꯣꯛꯇꯕꯁꯤꯡꯗꯣ ꯂꯩꯖꯔꯅꯤꯗꯅ ꯀꯩꯅꯣꯗꯣ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯃꯌꯥꯁꯦ ꯂꯣꯏ ꯀꯥꯔꯛꯑꯦ ꯁꯤ ꯀꯥꯗ꯭ꯔꯤꯗꯨꯗ ꯁꯤ ꯀꯥꯔꯦ ꯌꯥꯔꯦ ꯃꯤꯅ ꯌꯥꯔꯕꯅꯤ ꯌꯥꯝ ꯆꯥꯎꯋꯦꯗ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤ ꯑꯩꯒ ꯑꯕꯦꯝꯃꯒ ꯅꯥꯎꯆꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯔꯤꯉꯩ ꯌꯥꯏ खरा चामे अदुगा होरेन अमुक कखत्लगा फजना सेंगना चामनी मनुंगदगी कइनोगा लोइ मेथोक्तोइने मनतदि केंगनी याय थुमजे नहान वाइथौदगी लेरकपनी अदो ngasidi फुत्तोए चाराजेना हौजिकान अंगांगदि काक्थुमगाजे चापोनचेको चापोनेना मोइ चारिदि चाचा अखोइदि सुगुमगाजे याम हाउना सारे काक्थुम चाबजिसु याम फैको अखोइ इपा इपुसिंगना काक्थुमगाजे चारमिसे याम फरमबसाने साइडा फाइबर पोटासियम मैंगनीज अदगी एंटीऑक्सीडेंट की चांगजे याम वांग यावे लो फैट ओय अदुगा सोडियम यावे काक्थुम सिदा फास्फोरस विटामिन बी विटामिन ई यावे लो कैलोरी ओय अदुगा मपालमददी काक्थुमसे आहाव हावबा चा थक सेमबदसु दुम हापे काक्थुमसे अखोइगी याम ngaliङै मतमदा हिदा ओइना सिजिनै को हादि उनानी अदगी आयुर्वेदा सैजिदा कोइ हिदा ओइना सिजिनै सैना कोइगी चखाव नाबा लिवर नाबा किडनी अदगी चखाव की मनाक्ता लेबा स्प्लिन नाबा सिंगसिदा काक्थुम से सिजिनै अदुना याम कानाख्रे काक्थुम से माइ माइगी फंगिङै मतमदुदा काक्थुम से चांग नाइना पेना दुम चाबियो मयाम सुमाइना याम ट्रांसपेरेंट ओइबसे गानि गानि तबदे सिने याम थुम्मे ची टेंको से पीक थन मने चारिजे चले चा मैं सलामने चारो नंग लो लामो है मा लामकी है लामो से हम तो लामो हाउ हाउ कोई मा जाई माई बुंगोय हौजी तो खोइना मा लफोय बिजर मा चखरिने अ तो चई बो थांग बो तो लोय ग्रामनी फुरो तान बो कोमाजे ngang sana be ade ya nam ta de kai hage chak cha je haye mi na pija ba da di lan daw la tan thok khra ga law ro ga do gi nok tu na man tang sa law na ni hong di kha chaw bong no koi di bali ma ko che chaw ni jang Mana tu kena? Maka ketal. Ikut nak. Ông thục thì em chào mình nè. Konggreng. Aduh chào mình rồi. Mari mari. Mari pakai nama pakai nama dah pakai dah kau. Mari so itu. Sama dah macam kita ni ada tu. Keren ke kamu. Sini lagi amu macam ni, jangan amu je.
그러니까. Gimana mau kayak apa sih? Mau sih ki body Gimana? kasih kayak jangan. Nanti. 그러면 그냥 아니가 하려. Nanti aku mau kau. Tahu berapa? 그냥 Iya mana mau? 아니. ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯀꯣꯡꯒ꯭ꯔꯦꯡ ꯆꯥꯕꯁꯦ ꯍꯛꯆꯥꯡ ꯌꯥꯝꯅ ꯐꯩ ꯀꯣꯡꯒ꯭ꯔꯦꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣ ꯐꯦꯠ ꯑꯣꯏ ꯑꯗꯨꯒ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛꯁꯦ ꯌꯥꯝ ꯋꯥꯡꯅ ꯌꯥꯎꯏ ꯑꯣꯃꯦꯒꯥ 3 ꯐꯦꯇꯤ ꯑꯦꯁꯤꯠ ꯌꯥꯎꯏ ꯚꯤꯇꯥꯃꯤꯟ B12 ꯌꯥꯎꯏ ꯑꯗꯨꯒ ꯃꯤꯅꯔꯦꯜꯗꯅ ꯑꯥꯏꯔꯟ ꯖꯤꯡ ꯁꯦꯂꯦꯅꯤꯌꯝ ꯑꯥꯏꯑꯣꯗꯤꯟ ꯐꯣꯁꯐꯔꯁ ꯀꯣꯄꯔ ꯁꯤ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯑꯣꯃꯦꯒꯥ 3 ꯌꯥꯎꯕꯁꯤꯅ ꯕ꯭ꯔꯦꯟ ꯐꯍꯜꯂꯦ ꯍꯥꯔꯠ ꯌꯥꯝ ꯐꯍꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁꯀ ꯃꯔꯤ ꯂꯩꯅꯅ ꯇꯥꯡ ꯅꯥꯕꯗꯣ ꯑꯗꯨꯃ ꯐꯈ꯭ꯔꯦꯀꯣ ꯄꯣꯝꯕ ꯈꯣꯠꯄ ꯅꯥꯕ ꯇꯧꯕꯗꯣ ꯁꯤꯃ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯦ ꯁꯤꯗ ꯑꯥꯏꯔꯟ ꯌꯥꯎꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯒꯂꯤꯅ ꯑꯌꯥꯝꯕ ꯅꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯔꯦꯗ ꯕ꯭ꯂꯗ ꯁꯦꯜꯁꯦ ꯁꯤꯅ ꯌꯥꯝ ꯄꯨꯊꯣꯛꯄ ꯉꯝꯃꯤ Kilo anininya. Coba nggak 알로 우리 매ям 사되지. Iya mau makan kagak. Macam soyo. 시기상. ꯀꯣꯡꯒ꯭ꯔꯦꯡ ꯆꯥꯕꯁꯤꯅ ꯃꯁꯜ ꯗꯤꯕ꯭ꯂꯞꯃꯦꯟ ꯑꯗꯒꯤ ꯇꯤꯁꯨ ꯔꯤꯄꯤꯌꯔ ꯇꯧꯍꯜꯂꯦ ꯑꯗꯨꯒ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯆꯥꯔꯒ ꯃꯌꯥꯝꯅ ꯇꯨꯝꯃꯣꯏ ꯍꯥꯏꯅꯔꯝꯒꯅꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯆꯥꯕ ꯇꯨꯝꯗꯕꯁꯦ ꯁꯤ ꯇꯨꯝꯍꯟꯅꯅꯕꯁꯤꯗꯁꯨ ꯀꯣꯡꯒ꯭ꯔꯦꯡꯁꯤꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯀꯣꯡꯒ꯭ꯔꯦꯡꯁꯤꯒ ꯉꯧꯅꯅꯕ ꯍꯋꯥꯏꯗ꯭ꯔꯥꯛ ꯑꯂꯨ ꯑꯗꯒꯤ ꯅꯨꯡꯁꯤꯗꯥꯛꯁꯦ ꯈꯔ ꯌꯥꯝ ꯊꯥꯛꯄ ꯍꯥꯎꯏꯀꯣ ꯗꯗꯥꯅꯁꯨ ꯂꯩꯔꯦ ꯃꯣꯃꯣꯅꯁꯨ ꯈꯔ ꯑꯃ ꯍꯦꯛꯎꯔꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯈꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯂꯤꯖꯨꯅ ꯁꯨꯗ꯭ꯔꯦ ꯆꯅꯝꯁꯦ ꯈꯔ ꯑꯃ ꯅꯩꯈꯥꯏꯔꯦ ꯑꯗꯨꯒ ꯁꯤꯅ ꯇꯥꯎꯔꯒ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯅꯤ ꯇꯤꯜꯍꯧ ꯇꯧꯔꯅꯤ ꯑꯗꯒꯤ ꯁꯤꯡ ꯈꯔ ꯑꯃ ꯁꯤꯅ ꯍꯦꯟꯅ ꯐꯔꯦ ꯃꯈꯣꯟ ꯊꯣꯛꯇꯕ ꯁꯤꯡ ꯈꯔ ꯑꯃ ꯁꯨꯒꯥꯏꯔꯦ ꯑꯗꯨꯒ ꯆꯅꯝ ꯈꯔ ꯑꯃ ꯁꯨꯒꯥꯏꯔꯦ ꯁꯤꯅ ꯇꯥꯎꯅꯅꯕ ꯑꯗꯨꯒ ꯇꯤꯜꯍꯧ ꯃꯔꯨꯁꯦ ꯃꯄꯨꯝ 2 ꯑꯆꯧꯕ ꯑꯃꯒ ꯃꯤꯗꯤꯌꯝ ꯁꯥꯏꯖ ꯑꯃꯒ ꯑꯅꯤꯁꯤꯅ ꯍꯥꯞꯆꯤꯜꯂꯅꯤ ꯁꯨꯃꯥꯏꯅ ꯀꯨꯞꯅ ꯁꯣꯏꯕꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯞꯄꯁꯦ 어디야? ꯌꯥꯔꯅꯤ ꯍꯥꯞꯆꯜ 아니 하나 버릇이나 버릇. ꯊꯣꯡꯈ꯭ꯔꯦ ꯁꯤ ꯍꯥꯟꯅ ꯍꯥꯞꯄ ꯑꯗꯨ ꯍꯥꯞꯄꯒ ꯉꯥꯛꯇꯪ ꯉꯧꯔꯁꯦ ꯊꯣꯡꯈ꯭ꯔꯦ ꯆꯥꯍꯧꯗ꯭ꯔꯦ ꯑꯕꯦꯅ ꯄꯤꯔꯝꯗ꯭ꯔꯕꯣ ꯆꯤꯆꯦ ꯈꯪꯗꯦ ꯃꯥꯅꯦ ꯍꯟꯗꯛꯇꯤ ꯄꯤꯗ꯭ꯔ ꯃꯥꯅꯦ ꯍꯥꯏ ꯃꯣꯏꯗꯤ ꯊꯔꯣꯏ ꯍꯥꯎꯋꯦ ꯊꯣꯡꯈ꯭ꯔꯦꯁꯦ ꯉꯥꯏꯍꯥꯛꯇꯪ ꯉꯧꯁꯜꯂꯅꯤ ꯌꯥꯝ ꯀꯨꯏꯅ ꯉꯧꯔꯁꯨꯅꯦ ꯄꯨꯔꯥ ꯀꯟꯁꯤꯜꯂꯀꯥꯟꯗ ꯆꯥꯕꯗ ꯉꯝꯗꯕꯅꯦꯕ ꯑꯃꯈꯛ ꯇꯧꯈꯤꯕ ꯑꯩꯅ ꯐꯖꯅ ꯎꯏ ꯂꯥꯎꯔ ꯉꯧꯔꯒꯅꯦ ꯍꯦꯛꯇ ꯁꯥꯏꯔꯒꯅꯦ ꯌꯣꯠꯁꯟ ꯌꯥꯗꯗꯅ 따오는 빤네. ꯀꯜꯂꯤ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯦ ꯃꯁꯥꯁꯦ ꯇꯥꯁꯜꯂꯛꯑꯦ ꯌꯥꯝ ꯀꯨꯏꯅ ꯉꯧꯔꯗꯤ ꯀꯟꯁꯤꯜꯂꯛꯀꯅꯤ ꯍꯋꯥꯏ ꯊꯔꯥꯛꯀ ꯑꯂꯨ ꯍꯥꯞꯆꯤꯜꯂꯅꯤ ꯑꯂꯨꯁꯦ ꯈꯔ ꯌꯥꯝ ꯇꯧꯁꯜꯂꯦ ꯑꯩꯁꯦ ꯊꯥꯎ ꯉꯧꯕꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯝꯃꯒꯤ ꯀꯥꯡꯁꯣꯏ ꯃꯁꯛꯇꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦꯕ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯑꯗꯨꯏꯗꯣ ꯚꯤꯗꯤꯑꯣ ꯅꯝꯈꯤꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯌꯥꯎꯔꯝꯗ꯭ꯔꯦ 뭐 그냥 먹잖아요. ꯑꯩꯈꯣꯏ ꯂꯤꯖꯨꯟꯁꯦ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯦ ꯃꯃꯥꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯉꯦ ꯑꯗꯨꯒ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯌꯥꯝ ꯍꯩ ꯑꯗꯒꯤ ꯑꯃꯒꯤꯁꯨ ꯅꯪꯅꯕ ꯂꯣꯏ ꯇꯧꯋꯦ ꯏꯃꯥꯒꯤꯁꯨ ꯇꯧꯔꯤꯅꯤ ꯑꯗꯒꯤ ꯑꯩꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯇꯣꯞ ꯑꯇꯣꯞꯄꯀꯣ ꯍꯤꯗꯥꯛ ꯂꯩꯌꯣꯕ ꯍꯥꯏꯔꯁꯨ ꯄꯣꯠ ꯑꯃ ꯇꯧ ꯍꯥꯏꯔꯁꯨ ꯑꯗꯒꯤ ꯃꯆꯦꯒꯤ ꯀꯩꯅꯣꯝ ꯆꯠꯂꯨꯔꯒ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯑꯗꯒꯤ ꯂꯧꯕꯨꯛꯁꯨ ꯍꯦꯛꯇ ꯆꯠꯀꯅꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯦ ꯑꯇꯥꯡꯕꯅꯤ ꯑꯩꯈꯣই ꯂꯤꯖꯨꯟꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯟꯒꯤ ꯃꯥꯒꯤ ꯀꯝꯄꯦꯅꯤꯒꯤꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯦ ꯅꯍꯥꯟꯈꯣꯏ ꯊꯕꯛꯀ ꯇꯧꯗꯅ ꯌꯨꯝꯗ ꯐ꯭ꯔꯤꯗ ꯂꯩꯔꯤꯉꯩꯗꯗꯤ ꯂꯣꯏ ꯇꯧꯖꯥꯅꯤ ꯏꯃꯨꯡꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯊꯕꯛ ꯀꯩꯅꯣꯁꯦ ꯀꯣꯂꯦꯖꯀꯤꯁꯦ ꯅꯨꯃꯤꯠ ꯇꯥꯕꯒ ꯌꯥꯎꯋꯦ ꯄꯨꯡ 5 ꯇꯥꯕꯒ ꯌꯥꯎꯋꯦꯕ ꯑꯗꯣ ꯂꯥꯏꯔꯤꯛ ꯊꯥꯟꯕꯒꯤ ꯀꯩꯅꯣꯒꯁꯦ ꯀꯣꯜꯂꯤꯛꯀꯁꯦ ꯃꯥ ꯂꯣꯏ ꯐꯦꯡꯗꯣꯛꯇꯣꯏꯅꯤ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯊꯥꯟꯐꯝ ꯋꯥꯏꯒꯁꯦ ꯇꯩꯕꯤꯔꯒ ꯊꯝꯗꯣꯏꯅꯤ ꯃꯃꯥ ꯂꯥꯛꯑꯒ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯇꯧꯅꯅꯕ ꯍꯥꯏꯅ ꯉꯧꯕꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯑꯂꯨꯁꯦ ꯈꯔꯗꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯂꯤꯖꯨꯟꯅ ꯑꯂꯨꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯑꯗꯣ ꯃꯁꯛꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯗꯥꯛꯀꯁꯦ ꯁꯨꯃꯥꯏꯅ ꯁꯪꯂꯤ ꯇꯧꯕꯁꯦ ꯁꯤꯅꯦ ꯑꯩꯅ ꯌꯥꯝꯅ ꯍꯥꯎꯖꯔꯤꯁꯦ ꯑꯩꯗꯤ ꯊꯔꯣꯏꯒꯨꯝꯕ ꯀꯣꯡꯒ꯭ꯔꯦꯡꯒꯨꯝꯕꯁꯦ ꯑꯗꯨꯝ ꯆꯥꯏ ꯍꯛꯆꯥꯡ ꯐꯅꯤꯕꯨ ꯍꯥꯏꯔꯗꯤꯕ ꯑꯩ ꯑꯗꯨꯝ ꯆꯥꯔꯕꯅꯦ ꯁꯔꯨ ꯀꯟꯅꯕ ꯑꯗꯒꯤ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁꯁꯨ ꯅꯥꯏꯌꯦꯕ ꯑꯩꯁꯦ ꯑꯣꯁꯇꯤꯌꯣ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁꯁꯨ ꯅꯥꯏ ꯑꯗꯨꯅ ꯑꯩ ꯁꯨꯝꯕ ꯀꯣꯡꯒ꯭ꯔꯦꯡꯒꯨꯝꯕ ꯊꯔꯣꯏꯒꯨꯝꯕꯁꯦ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯆꯥꯁꯜꯂꯦ ꯑꯗꯨꯅꯔ ꯈꯪꯗꯦ ꯍꯦꯟꯗꯤ ꯍꯦꯟꯖꯜꯂꯛꯇꯦꯕ ꯑꯩꯉꯣꯟꯗ ꯅꯥꯔꯤꯁꯤꯡꯁꯦ ꯀꯥꯡꯍꯧ ꯉꯧꯕꯁꯤ ꯂꯣꯏꯔꯦ ꯃꯁꯛꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯤ ꯅꯨꯄꯥ ꯃꯆꯥꯅ ꯉꯧꯔꯤꯅꯦ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯀꯣꯡꯒ꯭ꯔꯦꯡ ꯀꯥꯡꯍꯧ ꯑꯃ ꯇꯧꯔꯦ ꯑꯗꯒꯤ ꯁꯤꯅ ꯉꯥ ꯑꯇꯥꯎꯕ ꯑꯃ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯇꯩꯔꯦꯀꯣ ꯇꯩꯖꯔꯁꯅꯨ ꯁꯤꯅ ꯃꯨꯂꯤ ꯊꯣꯡꯕ ꯉꯥ ꯍꯥꯞꯇꯕꯤꯅꯤ ꯑꯁ ꯗꯤꯄꯥꯂꯤꯗꯤ ꯈꯨꯌꯥꯝ ꯑꯃ ꯇꯧꯒꯩ ꯆꯥꯈ꯭ꯔꯦ ꯍꯥꯎꯋꯦꯅ ꯉꯥ ꯍꯥꯞꯄꯗꯤ ꯃꯥꯗꯤ ꯆꯥꯎ ꯌꯥꯗꯦ ꯉꯥ ꯍꯥꯞꯇꯕꯁꯦ ꯌꯥꯝ ꯍꯥꯎꯅ ꯆꯥꯏ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯁꯜꯂꯦ